Mardeka Tournament 2023 Indiana FIFA World Cup Qualifier gi mangoinana result fajahanana honare Indiana mathang sahi gi January da pangthokadaba AFC Asian Cup ki makhata na sem sabo oina Malaysia da chatuna Mardeka Tournament saruk yaraga ne handakta loisin ki ba Asian Games da khudong sa da bakaya mayok na ki ba du tungoina na thamlam laga India ge nupa hockey team gi head coach Igor Stimac na Malaysia gi tournament asida afaba result fangan ba midyang thamle India gi team asi tournament asida tara-tarilak suba oina sanagadaba ne mamang thada India na Thailand da Kings Cup saruk yakibada team marina lamba tawna kiba tournament aduda mari suba position ta hauke adubu hayeng dagi haugadoriba Malaysia gi tournament asida India gi team na achauba thajaba magaloinan na lamba tawna ba ngaiduna leire Kings Cup ki ahoba match ta India na yamna phajaba performance utuna makhoidagi henna rank wangba Iraq goal ani da draw chatkhi adubo Lebanon ga sanabada area kharada sonba laikhibadagi sino amada maithiba nangkhe mathang thada India na 2026 FIFA World Cup qualifier da Qatar amasung Kuwait ka lamba tawnaga ne maramasina Malaysia gi tournament asina Indian team gi oinadi achauba tournament singi damak sem sabagi aroiba khudong chaba oire tournament asida India ge sanaroi singna changyeng tahobagi tanja amasu phanglaga ne Mardeka Tournament 2023 da India na yumbu Malaysia Tajikistan amasung Palestine ga lamba tawnagadabani adubo Palestine tournament asidagi withdraw tawkhibadagi supnagi team ahumgi event oiraga ne Stimac ki side India 102 da leiduna tournament asida khwaidagi rank wangba oire Tajikistan na 110 suba amasung Malaysia na 113 mari surabada leire India Mardeka Tournament asida chahi kungani thoigi matungda sanagadaba ne 2001 da aroibo oina sanakibada Malaysia Thailand amasung Uzbekistan gi makhuta maithiba nangkhiba ne India na Malaysia ga mamangda match kunthra ga mathoirak sanakhrei masi opponent amaga khwaidagi yamna sanaba oire India na Mardeka Tournament 2023 gi ahoba match oina yumbu Malaysia ga October 13 gi numidang wairam pung 3 minute kunthra da Kuala Lumpur gi Bukit Jalil Stadium da sanaga ne tournament asina aikhoi gi afaba match experience oiraga ne Malaysia na handakta makhoidagi rank wangba China amasung Syria ga sanakibada draw chatkibana aikhoi gi team na hayeng sanagadaba match asi yamna section batai haina India gi head coach Igor Stimac na haikhe aina Mardeka Cup ke matangda captain Sunil Chetri ga wari sanakhrei Chetri na hai aihak tournament asigi damak khawrang na ngaire babok yamgadabana game asi yamna nungaiba ma oiraga ne aikoina hayengi match asi mai paktuna final changba pamle Captain Sunil Chetri Kings Cup ta sanaba yaukhidaba ne Chetri na squad ta halakpa sina Indian team gi mapangal hena lehellaga ne asokpa nangbadagi Jackson Singh member kulumdoi na saba Indian squad asidagi lauthokraba ne member kulumdoi na saba India gi squad hauzik Malaysia da leiri adubo aikhoi gi player mari Anwar Ali Subhasis Bose Manbir Singh amasung Brendan Fernandez te makoi gi club singge match sanarubadagi asokpa nangduna leiri haina head coach Igor Stimac na phongdokhe